Chahi lising ani gi puwari leiraba iramdam asida amuba kali taisenduna chen kuki jok singna haukiba chahi gi me ahumda singnarakduna hauzik fawba irang thokhaliba asibu yaningdaba phongdoktuna handak chahi dagi hauduna chahi khudingi me ahum asibu manipur gi puwari da amamba numit hainam ningsing thauram pangthoknagani haina Federation of Civil Society Organization Fox gi president TH Manihar na phongdorakle Hiramasi matang dangasi kapwa boroi makhongda leiba Manipur Women's Federation ki office ta pangthokpa pawgi mifam amada Fox ki president TH Manihana hai haukiba chahi gi me ahumda chen kuki jo singna iramdam asibu machet tana thugaina bokhona duna haurakhiba irang aduna ngasi de lamdam masida mioi chani gi mathakta punsi longkhre mioi lising yang khairong gi mathakta mayuma kai leitana tongan ba relief camp singda changja famlauduna leire asigumba Manipur gi puwari da amuba kalina taiseliba thawong asibu yaningdaba phongdoktuna amade puwari da kauduna leihonaba handaki chahi asidagi hauduna chahi khudingi me ahum asibu Manipur gi puwari da amamba numit haina ningsingduna ningsing thawram pangthoklagane Ningsing thawram asida Manipur amade Manipur gi mapal da khundariba irei chana mapung fana saruk yabiyo Ningsing thawram numit asida chen kuki jo singna chathakhiba lujadaba thawong adabu yaningdaba phongdoktuna yumthong da amuba firal chingkhatpiyo passenger puba gari sing auto rickshaw amade bus na chingbada amuba firal thetpiyo loinada lamdam asigi club organization amade loisang singda amuba firal chingkhatpiyo haina mahakna makhata khe Ebat miyamda Federation of Civil Society amadi masigi chaminariba apunba lop singna akoigi hairiba numit asida suksoi soidana saruk yabi galoinana numit asibu khwaidagi hanna strongest kandiam tawbina bagdamakta akoigi Federation of Civil Society amadi sigi chaminariba lop singi maikaidagi thamjari amadi masigi mode of action do akoi amuka hanna akoi laukthokjagani haibagi wafam tumaga ningjingjage aduga tongan ba akoigi association leibiriba gari gi association tungan bus ki association tungan civil society organization tungan maira paibe singjina angamba thakto honarakanda hairiba isa gi angamba level da honarakanda numit asibu kwaidagi strongest oiba mongda kandiam tawnana bagidamakta yumthong khudingi amuba flag amamam singkhatpiba aduga okto singsu amuba flag amamam yanbiba aduga bus singsu amuba flag sing yanbiba aduga loinana club organization amadi leiriba office leiriba sing khudingmak chisu asigumlaba amuba flag singse numit asiba singkhatpiu haibadu masu haiba organizing committee ki maikaidagi amuka hanan ningsingjari